Chamaga humputara taruk suba Maharashtra Narasing Laikidabagi Ningsing Thoram Pangthokre. Ronglau bigi thodoki mayok thangarang numidang mafam kayada khongjang sangsinkre. Kurumjari Am-Istv pamidang tabir wasing butaramna okchari pausandokna pizari. Chamaga humputara taruk suba Maharashtra Narasing Laikidabagi Thoram Pangthokre chahi taret khuntakpada Manipur Levi semduna Manipur bu awagi makhutagi Kankiba Narasing Ningthoni Haina Chief Minister Y. Khemchana Pongdokre. Manipur State Archaeology Department Art and Culture na Sinduna Kanglada Pangthokiba ngasigi thoram aduda Minister Art and Culture KH Sloken MNMC gi VP RK Dhirena thoram mapusing oina sarukyaki. Minister MLA Civil amadi Police ki makok thongba official kayasu sarukyaki. Thoramga mari lainana Chief Minister na luchingduna Maharashtra Narasing Mongfomda leisu katuna ikai khumnaba utke loinana Ani tumina leptuna Guard of Honor, Gun Salute Amadi, Last Post Khongduna Ikai Khumnaba Suutki, Nungjeng Pukrida Tarpan Su Katki. Narasing Maharasi Matamdugi Sahi Taret Kutak Painai Kona Kanagiba Awana Kudum Seda Matamdugi Manipuri Dinka Tamnava Kasar Haiwatai Kasar Satana Tuan Makandi Taiwa Manipuri Kazas Kopjalaga Yamna Diplomatic Wina Yamna Diplomatic Wina British Kimading Norga Duba Manipur Levi Sena Manipuri Kaina Lerma Manipuru Wiki Awasin Bakantoga She Leoni Manipur Samamba Adu Winning Tony Aduna Magi Lagidaban Midasira Isora Tony Zarga Manipur Magia Maduna Santi with a label Wiki Ingla Kana Senator Lamba country Mayam say Veshalakanda Anova country Dava peaceful atmosphere Manipur Moyasano when I sort of Bisnupur District ki Moirang Tronglaubi awang laikai da bomb capsule lakpadaki yum amada tumduna laizaba pikliba angang ani laikidaba mama mapana asok apan nang kibagi thodok adubu yamna kanna yaningdaba fongdoktuna ngarang numidang Imphal East District ke Nungbrangda masing yamlaba maira paibi amadi nahasingna mairagi khongcha chatkre Nungbrang apunba maira paibi Nungbrang Tumkhong Lairembi Youth Club amadi Nungbrang Ahal Committee na sinduna Nungbrangi akoibada mairagi khongchat adu tera urok na ngamukhong lampak miam pullaba matung Nungbrang masing yamlaba maira paibi amadi youth singna kholau kayaga loinena rally chatpa hoki maira khongchat aduda sarukya kibi Nungbrang apunba maira paibi gi secretary Sadopam Sunita Laimana Manipurda Lairiba Central Forces sing athubada Manipurda gi Halhan Bikro Thokliba Thodok Asi Mipum Khuding Makta Yamna Nungaitaba Thodokni Maram Aduna Khongjang Sangsiliba Micham Singda CRPF na Nongmei Kap Sinduna Micham Hatpa Sing Athubada Chairak Piyu Haiki Maira Khongchadaduda Manipurdagi Kuki Narco Terrorist Muthat Kadabani Micham Hatpa Yaningde Angang Hatpa Yaningde Go Back Central Force Samadi Manipurgi Ngamkai Kaiba Yaroi Haiba Kholau Singsu Lauki Aku yamna nungai te sigi thaudoje matung da jo amuhana thoan bigano amuk chak thokta bazu ohan biu haibo wafam se thamjage aduga ka CRPF singna ngasi lanjadar misam prajajing da halaga nomai kapsala kan da ngasi asi ana aso apan nang halije kari marangino sarkar na to matam da miyeng tabiu aduduga hairiba kuki narco terrorist sing je manipur dagi maru phakna muthat biu haibo wafam se nongbrang apun ba maira paibi amadi club ahan committee aduga Kulasida Ladiba Authority Kuteng Magna Haizeri Sakarda
Manipur thoklibai irang athubada loisilu irang laksin bangamdraba Central Force sing halankro kuki narco terrorist sing Manipur dagi maru fukna muthatlu Manipur da athubada santipura u haiduna ngarang numidang moirang thamna pokpi dagi fubala fawagi manungda leiba miyamna maira paiduna human chain semduna khongjang sangsinkre didim lambigi soroki naket animakta masing yamlaba nupi amadi nupa singna saruk yaduna jangsin khiba khongjang aduda moirang thamna pokpi gi oina thamna pokpi khul Machindagi khul thungna soroki mataida maira paiduna kholau kaya lauki Fuvala Gram Panchayat ki manung channa leiba Naren Sena dasu Naran Sena thongkhong dagi Naren Sena awang laikai khunjin fawba masing yamlaba nupi kayana khutta maira paiduna human chain semduna laingakpa ngamdraba luchingba sing fam thado u micha miyam ngakpa ngamdraba Central Force sing Manipur dagi halankro Manipur athubada santipura u haiduna khongjang sangsinke khongjang aduda sarukya ki bi h Tampakawi maira paibi luchingbi amana fongdok lakhibada saram chachatpa kuki narco terrorist sing hagatuna chairak piyu Manipur bu ingtapa santi leiba state ama athubada puraknana ba lengak asina hotnagadabani haike Trong laubida angang ani ama hatkiba madui makha tabada Central Force na ngchiraba isa ahumgi thawai manghankhiba amadi kaya amana sopan kaya nanghangibdo adugi matang da khoina pen da bagi khongchat asi chachabani sarkar da khoina hajaning badi hojik oriba issue sigi matang da kuki narcotics kangbu ase matik chaba chairak pibiba amadi duga athuba matam da sarkar na tangdu laitaba khunai ama porokna bohna bada adu yen Tumduna lariba angang ani kuki narco terrorist singna bomb kapsinduna tamthina hatpi kiba amadi madugi mayokta khongjang sangsin bada laikhidraba singi mafamda awaba amadi ikai khumnaba utuna candle light protest ama Bisnupur police station gi manungda leiba kainau thongthak awang laikai da pangthokre kainau thongthak youth welfare association KTYWA kainau thongthak awang laikai development committee amadi yaifolamsing nupi lop kainau thongthak awang laikai na sinduna KTYWA gi lampakta pangthokiba candle light protest aduda pikliba angang sing yauna kholau kaya su lauki sarukya kiwa w home surkhoba myoi amana Central Force sing leina kuki singna maitegi yumda changlaktuna mihat mipun thokhan ba haiba asi masigi marumda Central Force sing gi khut yaubra haiba asi chingna ningai oirakli kuki sing gi michang sangduna maite sing tumna hatna naba amadi Manipur thugaina ba sinba manba thabok matungda Central Force sing na tawbigano haike Bisnupur district ki Moirang Tronglaubi awang laikai da bomb kapsul lakpadagi yum amada tumduna leizaba pikliba angang ani laikidaba mamana asok apan nangkibagi thaudok adubu yamna kana yaningdaba fongdoktuna ngarang numidang Imphal East district ki Nungbrangda masing yamlaba maira paibi amadi youth singna mairagi khongcha chatkre Nungbrang apunba maira paibi Nungbrang thumkhong lairembi youth club amadi Nungbrang ahal committee na sinduna Nungbrangi akoibada maira khongchat adu Tera urok nangamu khong lampak miyam pullaba matung nungbrang masing yamlaba maira paibi amadi youth singna kholau kayaga loina na rally chatpa hoki maira khongchat adu da sarukya kibi nungbrang apunba maira paibi gi secretary Sadopam Sunita Leimana Manipura lairiba Central Forces sing athubada Manipura gi halan bikro thokliba thogdoga simipum khudimakta yamna nungaitaba thogdokni maram aduna khongjang sangsiliba micham singda CRPF na nongwai kapsinduna micham hatpa sing athubada chairak piu haike Maira khongchat aduda Manipur ki kuki narco terrorist sing muthat kadabani micham hatpa yaningde angang hatpa yaningde go back Central Force amadi Manipur gi ngamkhai kaiba yaroi haiba kholau singsu lauke Lengang na yelho miyangi kholau tabiyu NRC hana tauraga census kona tabiyu haina salaikan ba lupna hairi state lengang na lamdam asigi tungda lakadaba mirol gi damak amadi lamdam asigi marai bakta afabata ohenge haiba wakhalwana mangda thambiraga handaki census asi matam khara yaithok piduna listing amaga chamapan yangkhai mathogi census ta yumpham oiraga NRC hana tawthok piyu India lengak na su Manipur state ta chapchana thak ama ngak na ikai khumnaba lengak pibagi tangai fadaba lei haiki lamdam asi asukyamna soksin kriba asi mapandagi mitop kaya athingba yaudana ka hena changsil lakiba asi dagini state asi da hojik mayok nariba wathok asi atopa state singdasu lansil laklabani wathok asi kanglok ki wathok nate masi India amadi mitop singi marakta thokpa
aruba wathokni haiba asi state lengakna center lengakta mayek sengna khanghangadabani hojik oriba fibam asida hena thengthakiduna achumba waroshin purak haudragadi india pumbagi wathok thoklaktuna मालेमगी थाकता खुद चंगनारकवा याबगी फिबम ओइरकवा याय हौजिक मितै अमदि तांखुलगी मथक्ता कुकी टेररिस्ट संगना लंदारिबा असि मणिपुरगी येल हौमी पुमनामकी मथक्तनी हाइबा मियामनसु लैंगाकनसु खंगवा मथौताय मसि पुमनामक मणिपुरदा मियाम कायना चंगसिलक्लिबा अमदि चंगसिलक्ख्रबा मितोप कयाना मरम ओइदुना तंगदु लैताद्रबा कयासिंग असि ओहेलकपनि मसिबु वारोशिन पुरके हाइरबदि एनआरसी निंगथिना तौदुना मितोप खंतोक्लबा मतमदता तंगदु लैताबा पुरकनी मरम अदुना इंडिया की लैंगाक पथाप निंगथिना ngaktuna manipur ge saktam kai handana thamnana ba chumna amadi sengna mitop ningthina khantokpiu karigumba nrc hana loishindana census tawsinduna delimitation hana tawnana ba process atharaktabadi lup asi ke manipur amadi mapanda lairiba singlup singna amata oina leptuna leibak miyamgi ihauda chapchana saugatna ba amadi saruk yana ba sem saduna leire haidi huzagatim ba break amatang lawminasi Ibe makigano. Ada betamo. Sige yumse next time tina check sin na laksilaga thamro banine. Dadarang se juhar habaga amta kidrabo. Asumna mayam na machalbo ngapshan lugum. Masigi yumasibu asoya ngan kokadabatagi next time tina ngapseli. Next time ti juhar habading ngakokna na basem bani. Zaman technology si na bana concrete ka tokna tina ba matamda kapamul amuk hena angle adli. #TMT strength is in the way. Matamgi nungsit nungsa amadi ayinga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba kapidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba kapidon cup syrup thakpiu kapidon cup syrup honglakliba punsigi lambi sida araiba chaba yaba makhai sasinari adone hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu kumen senghalakti khuding maksibu ngakthok ke hairabadi jolip 100% natural syrup amadi capsule Jolip 100% natural syrup and capsule. break imatong makha tarakwa pauda humpu taramathoi suba battalion CRPF Gobinpur Bishnupurna Bailar Day lisingani kuntaruk thauram pangthoktuna laikhidraba lanmi shingi mafamda ikai khumnaba utkre thauram asida commandant 71 Battalion CRPF Pramod Kumar Officer Singh Amadi Jawan Singh na saruk yakhi numit asigi saruk ama oina company singi marakta cricket match amasu sanakhe arobeda maroy paw mukana pizari chamaga humpu tara taruk suba Maharashtra Narasing Laikhidaba ki ningsing thauram pangthokre Trong Lawi